Impact TV dagine do khoigi habatare khoigi handaki chahisna loram dai amasung ari enogi langdai sida habatare ko miyam gi mot sama khoina tajaning dana sig program sensepne ado handaki chahi ari bagi sidana kamaina tawgi amasung anoba lakpa sida haitare kari kari hok thambi gi habda haibi handaki chahi ari bhai da chali bhai tare ko loisalapagi se masididi awana mayam su leire ko mayam khang me 3D hor khibdo adugi nungai tabak sathiang duna lakpaduna ngasi huji laiba Manipur sen bunga waba mayam su leire adugi loirana huji silaiba ko impan buk phaya kuntha su se masi adugi manung chan manina sarak chahing naiba adigi go mengi huji tolopi da ko da busna yam sathina handaki buk phaya sidi mamang chahi dadi am nungai gi adu handaki sidi nungai te aduga hogi misil liba committee gi magede gi su khara silarang da khara information khara wat pa khopa tawba lai aduga sagi mapang gi pham su kya lagte adubu lai be sang si adum hanadagi tangkhai ma handai hadare ko hogi mamang sei digi tangkhai ma handai aduga tawri ba thabak sidi afaba amani miyam gi bandi book seller sing book writer sing publisher academician sing adigi ma researcher sing miyam gi di asoba si afaba awareness amani ko adugi thodang jo koina royal book house gi magi di koina lojaba ama leiba khotpa tawba sina masi afaba pawdeni aduga tawbudabu haiba posi ma government na masi raja ramunoi ga fazana sillaga yam chauna nimit mathang chei de nimit 15 thamkhai gum pangthoningi aduga loina Manipur ga khogi publisher sing siga mapangi publisher sing siga khoi khena bakhar lai esi kano commission da mapangi publisher sing dina pire commission si aya mana paper bag si 40% atraga 33% 40% adige kano sina hard bound 50p ko khoi Manipur gi kano sina khoi gi lari thadok ni niom jo khangdabida commission na piction ba adige writer sing si khoi koina lobada yamna nungai taba akhoi yam non jaraga lobo yon ba adum ba ma lai masi sing si khoi gi Manipur gi na masi semtopom changi mamdi mapalong gi company sing tori ba soina khoi marketing theory se masi phajana moida knowledge se sangi atmai knowledge halaga di lai gi khoi Manipur gi lai khoi mei te yon re sing ji yon ba khopada kudong chaba yam ka ina phangni ado ag lai tabne ka ina phangba chara wai yana bu khran yolam ba simen nungai te mandi uphaji machine daraga di any Manipur gi hang be stone khoi maksi mai liber publisher writer sing lai se lo na thadaram ka lo na kon collection to bu yai ko adu gi polama leitre masi ma le heningi adu ga loi na tungi lakadar 24 gi sai sida di khoi nungai ya phaba aingba amadi hoji lariba wakhan tanadaba political crisis side dare ko demand to ko pa na te sada demand to khulmisi pali belengak sina amadi tungda palakado sina lairiba problem si kamaina solve to hon gade ge habisi yamne academically politically socially geographically yenga masigi posi loisana bu hona bada Manipur gi afaba legislature sing mathau tarai hoji laiba legislation je phatti habidina te ka machine punba bungba ma leiba sina akhoi da suwangang ba nungai taba angang ore warobo leiba adana masidi gi akhoi hoji kasima bas thagani haiji honest ani na kai normal leidi ko ade gadi lakaduri ba 2024 gi sahi hogala pesida afaba khudon ohen baduni akhoi na pame je leba ing ba korpa hanle thak to adu ohen badu aigi royal bu house ni mai gai degi adi phobaita mona aina thamjaning badi leba miyam da Manipur miyam da
wakan tanadabadagi tholakadariba fattabasingse munna ura matungda masi yare makai tawhandanaba honaba aduga akhoi gi territorial integrity boundary leise kahendanaba masida chapchana handle tobungamba akhoi gi matik chaba government ama pami aduga lona akhoi Manipur da leiba akhoi chenau ji chanji mayama laisu mayam pam changi koki jing like si ami heni isalai akhoi maitai ni ide maitai professor sing di tolop chabani lai ibanate 1% gumdani lai ise ko aduna hari posing ji ka hen na ko lai hen bagi polwa man mo da tolop chauna pi si lai ina bane wa ari me da pi bidi kana de ko aduna masum basi to hanna bu loina na sai na bajing cha masi to handana ba no ba sai lak pasida hojiki problem si me chi de hori problem si loisan ba original habasima thamjaningi aduga loina tawriba book fair se matung dadi kare hen chauna to hanna ba se public sector khudima state hodo khudima orange me miyeng changa to haningi aduga loina book fair stone sabagi keno si hogi ba sahi dadi haidi 2012 or 13 sabetu correction ko da next book trust na stone sabagi authority hak se moina pairani hana tawgi bani matam de lupa lising ani yokte 10 by 10 sida 1655 tang pi ni habne ba adugi poto amuhan halakna bedamukta magi khune modi taksal laga raja amandro ga center library ga district government pullaga to hono bi honna base masima ai gi magi di to ani maram di masi to base ai kana binati ko ani poda lari ki hu kankla ba adu mayam gi su like pa ba gi hu se henna leiner bido maduma ni haina thamjage ko yam ngai je sir gi ming ai ming ai si longjam cha sana thoi piba haina kawi royal bu house ki mapu ne le jabani yam ngai je sir impactive gi mai kai de gi so khoi gi no mu chi he lang sida hai tare he ne ya amasung sir gi family royal bu house da thank you so much ichan akhoi handaki book fair lakpasida haidare ko habidi like ma'am amsu yengbiram male do wari watai ngatang sanabagi tanjam tang logjage ko ado ahan de ichan gi minga laifam ga anda hana habi ai gi ming se bibi sorry ai ta yer kolom ne kai dagi yam nungai je do handa book fair je handak ahan ba lakpra antraga kamai taw habi so sumaina sigi mafam jida pangthokpa book fairs dadi ahan bane ado atopa kaya amadi chalre do sigi jida tawbas dadi ahan bo oidui okay ado hangasi book fair lakpas dai tare ko karam ba have the genre of book no khoi gi chen house geng biramis ai zayam bana manipuri writer singi oiba Bengali baite me oiba hadi ai sa se manipuri honors oijei bako aduna adum badom da yam baye em ngai je do isana apamba lari kumbadi fangbira ba kamain tawe aduga handaki book fair ge pangthoi ba mafam si atmosphere je hai tare ko first time su lai na mai takpi cd kamain tawe nungai bibra dum singa fam se pangthok pa je dum lyrics se dum varieties of books dum fangbira kamain tawe hoi book mayam phange aina pamba so dum phange ado hoi khitang ai je Bengali je khara wa bagi ko maithei me goi kaya phangda bagi nungai ta badu di le aduga atmosphere di yam nungai hana thengnarak pa jing du dagi su sina khitang kaino nungai ba hele mong se yam taraga makhan gi like su phang ba hen bani na sina di khara hena do ya nungai je have di isagi apamba subject su sumaina like mayam phange ta ja matam da yam nungai je hai tar plus at the same time hazikan gi generation sina hai tar ko like pa bagi reading habits kumba same am later kanda we are focusing more on electronic books and stuff like that dubu real books kumba pa bagi dumba kahani habit amaka chana thambiramba sam nungai je ado isina khoina ngasi lakche is impactive gi mai kai dagi ari ba chahina loram da ya no ba chahina khongdoi hulakadabagi matam sida have tare ko khoina smaina khoigi Manipur gi miyam sing youths miyam sing ga unazara kanda maga wari watai sna bagi tanjama lawjabane ado aroi boina khoigi Manipur gi miyam as a youth of Manipur ko kari message to people ninge anoba chahi 2020 lakpasida aina mayam da haizaning base ekhoi maitai macha ma oina hai tare iramdam sibuju hojik irang samayam thoi ko ado ai gi subject si da su aina changjin jaru bagi aina khangba hen jaru do ekhoi gi loan ji bu yam nu si jai adoga si sum hojikani matam sida English to lagadi natraga atopa subject ama tamagadi yamna tha wang boina longna ba English to lagadi lai hai ne mai haina ba ado akhoi gi loan ji dana kemta khangra bagum hojik se hadi Manipur loi du bu kai kan duino kai hai ba gum se si yam nungai jade
ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯁꯦ ꯐꯖꯅ ꯌꯣꯛꯈꯠꯐꯝ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯑꯆꯨꯝꯕ ꯑꯃꯈꯛꯅꯤꯀꯣ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯏꯟꯗꯤꯌꯟ ꯀ꯭ꯂꯥꯁꯤꯀꯦल ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯅꯨꯡꯗ ꯆꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯁꯨ ꯃꯊꯪ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯪꯂꯥꯟꯁꯤꯁꯨ ꯃꯪꯐꯥꯎꯅꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤ ꯃꯥꯏꯀꯩꯗꯨ ꯊꯝꯖꯒꯦ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯁꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯕꯦꯞꯇꯤꯁ ꯆꯔꯆꯇꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯕꯦꯞꯇꯤꯁ ꯆꯔꯆ ꯑꯁꯤꯒꯤ ꯄꯥꯁꯇꯔꯒ ꯎꯅꯖꯗꯨꯅ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯐꯥꯗꯔ ꯑꯍꯥꯟꯕꯃꯛꯇꯗ ꯑ ꯚꯦꯔꯤ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯇꯨ ꯌꯨ Thank you. Same to you. ꯐꯥꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯐꯥꯗꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜꯇꯥꯔꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯖꯅ ꯋꯦꯜ ꯗꯦꯀꯣꯔꯦꯇꯦഡ് ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯐꯥꯗꯔ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯗꯟ ꯍꯥꯏꯕꯗꯤ ꯑꯟꯔꯦꯁꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗ ꯐꯥꯗꯔ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯈ꯭ꯔꯤꯁꯃꯥꯁꯁꯤꯁꯨ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯁꯨ ꯈꯔ ꯍꯟꯊꯔꯕꯅꯤ ꯇꯣꯟ ꯗꯥꯎꯟ ꯇꯧꯔꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯤꯁꯨ ꯌꯥꯝꯅ ꯃꯤꯅꯤꯃꯝ ꯑꯣꯏꯅ ꯊꯝꯕꯅꯤ ꯑꯇꯩ ꯆꯍꯤꯗꯗꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯈꯔ ꯌꯥꯝꯅ ꯂꯦꯕꯤꯁ ꯑꯣꯏꯗꯨꯅ ꯇꯧꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯧꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤꯕ ꯃꯤꯁꯤꯡꯒ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯈꯔ ꯇꯣꯟ ꯗꯥꯎꯟ ꯑꯣꯏꯔꯕꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯑꯃ ꯂꯩꯕꯅꯤ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕ ꯄꯩꯁꯥ ꯆꯥꯕ ꯊꯛꯄꯗ ꯑꯗꯨꯒ ꯐꯤꯔꯤꯛ ꯐꯤꯔꯣꯟ ꯑꯅꯧꯕ ꯂꯧꯕ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ NGO ꯀꯨꯝꯕꯗꯔ ꯆꯦꯔꯤꯇꯤꯒꯨꯝꯕꯗꯔ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯈꯪꯕ ꯏꯃꯨꯡ ꯋꯥꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗ ꯏꯟꯚꯦꯁ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯍꯨꯝꯁꯨꯕꯗ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯉꯥꯏꯗꯃꯛꯇ ꯑꯩꯈꯣꯏ ꯆꯔꯆꯅꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯕꯁꯤ ꯌꯥꯝꯅ ꯂꯧꯈꯠꯈꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯗ ꯁꯥꯟꯇꯤ ꯂꯥꯛꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯖꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯥꯗꯔ ꯆꯦꯔꯤꯇꯤ ꯕꯤꯡ ꯑ ꯚꯦꯔꯤ ꯚꯥꯏꯇꯜ ꯄꯥꯔꯠ ꯑꯣꯐ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯆꯦꯔꯤꯇꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯐꯅ ꯌꯥꯝꯅ ꯇꯣꯟ ꯗꯥꯎꯟ ꯇꯧꯕ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯀꯣꯔ ꯀꯣꯟꯁꯦꯞ ꯕꯤꯡ ꯆꯦꯔꯤꯇꯤ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗ ꯁꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯕꯦꯞꯇꯤꯁ ꯆꯔꯆꯅꯁꯨ ꯆꯦꯔꯤꯇꯤ ꯇꯧꯕꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤ ꯇꯥꯖꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯥꯗꯔ ꯑꯩꯈꯣꯏꯅ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯁꯗꯟ ꯑꯟꯔꯦꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯊꯅꯤꯀꯦꯜ ꯚꯥꯏꯂꯦꯟꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯗꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯔꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯐꯝꯁꯤꯡ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯋꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯍꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯩ ꯍꯤꯟꯗ꯭ꯔꯦꯟꯁꯇꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯁꯨ ꯑꯝꯇꯪꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇꯗꯤ ꯑꯁꯤꯒꯨꯝꯕ ꯑꯗꯨꯝ ꯍꯤꯟꯗ꯭ꯔꯦꯟꯁꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯤꯅ ꯂꯥꯛꯂꯒ ꯑꯗꯨꯃꯥꯏꯅ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯨ ꯐꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯇꯥꯕꯗꯤ ꯑꯦꯂꯤꯒꯦꯁꯟꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯗꯨꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯩꯈꯣꯏꯗ ꯅꯠꯇꯕ ꯑꯇꯩꯗ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯆꯦꯅꯦꯜ ꯒꯚꯔꯟꯃꯦꯟꯅꯔ ꯖꯨꯗꯤꯁꯤꯌꯔꯤꯅꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯄ꯭ꯔꯨꯐ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯕꯦꯞꯇꯤꯁ ꯆꯔꯆ ꯏꯝꯐꯥꯜ ꯑꯣꯏꯅ ꯕꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯔꯦ ꯑꯗꯨꯒꯨꯝꯕꯁꯤꯀꯣ ꯑꯗꯨꯝ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯥꯗꯔ ꯏꯟꯗꯤꯌꯥ ꯕꯤꯡ ꯑ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯥꯗꯔ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯙꯔꯃ ꯅꯠꯇ꯭ꯔꯒ ꯂꯥꯏꯅꯤꯡ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯒ ꯙꯔꯃ ꯂꯥꯏꯅꯤꯡꯗꯨꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯁꯪ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯕ ꯌꯩꯈꯥꯏꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯗꯕꯅꯁꯨ ꯐꯩꯌꯦꯅ ꯍꯥꯏꯖꯒꯦ ꯐꯥꯗꯔ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯐꯥꯗꯔ ꯍꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤꯒꯨꯝꯕ ꯍꯤꯟꯗ꯭ꯔꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯈꯛ ꯇꯧꯖꯔꯝꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯐ꯭ꯔꯣꯝ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯈꯛꯁꯨ ꯌꯥꯝꯅ ꯐꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯗꯦꯠ ꯐꯥꯗꯔ ꯑꯗꯣ ꯐꯥꯗꯔ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ
Manipur gi miyam sida haiba tare ko Christmas amadi New Year lakadar ba chahi sigi damakta ko gi message macha matang pibiyo father gi side tagi ekoi gi Christmas gi greetings haiba tare di ekoi engraji lon da waina dum haijage we wish all the listeners peace happiness during this Christmas season. Also for the new year, joy and peace, especially for our state of Manipur. And good health also to everybody in its holistic sense, that you all will enjoy good health physically, emotionally, mentally, and spiritually. Thank you. Yam nungai father being a religious leader haiba tare ko father gi message is ko gi Manipur gi miyam sin bathung na ko gi Impact TV na father gi message yo hanjaba ngamjage father na subor pina view father Impact TV gi mai kai dagi su Tangkol Baptist Church ki entire community bu akoin a very merry Christmas amasung a very happy new year haijage father. Thank you so much. Thank you. Yam nungai jare. Akoina hojik unarjari basi oza inauba akoigi thoi adventure parks gi managing director kani oza saga ngaktang do orbas akoi pukmen paumina bagi tanja laujage ahan ramakada oza dagi akoina khangjaring base akoina kari wakhalon dagi ozana yamna di kuire sigi thabak se bakhat pire ise akoigi irang se hek hogolak padagi adumain tawraka tongan tongan relief camp ta leiba angang sing sida haiba tare amasung mawam poi besing sida pukning wakhal gi leina leirektana ba haiba tare akoina mamalamata logdana sigi thoi adventure park sida angang sing bu sana hanba angang sing bu nungai hanba adugumagi thabak toram se leptana pakhat pirai masigi thabak toram se kari wakhalon dagi si tawragadi fani haiba khallakana kari wakhalon dagi pakhat pirakuna habdo oza adu hana khamjage mase Manipur da megi tang hum dagi Manipur da thon deba thodu ama thokona mar moiraga Manipur da leiriba koi sing tam ani makta tongan ba relief camp da koi gi mi singje leiba do matam imet ki masa sing se like tamba phangta ba relief camp da tumam chabang khangta ba nong ta momo minok tamba phangta ba maruina matu angang singje moida tongan ba moida tongan wakhan gi oiba tongan ba leina ka la ka dong ninga kwa khoi ai gi yum da leiba angang phauda matam da total net thingin ma han de phone para chanara me phangak ta ba yum da leiba angang phauda numit matam lei 50 pi angang singje koki pan ba yak ta ba maite angang singje arigi koki gi angang ju maite pan ba so yar moiba ani makse masi kamai to garam na farka ta ge khalak matam da tangai phadna ai gi paksida Manipur gi government amachung Manipur da iba tongan ba civil society honak dagi phibang khar phaglak padai di paksi sana chungjo chodina moi momo minok tamakani khalbadagi aha moina aina Manipur gi aha moina Kamekha Penton College da iba koi relief camp chu sampum chu Manipur mafam kya da iba angang sing sigi image singi masa singi aha moi sana ka moi harau jabu ba mama sing do masa sing na sana bu de mami de mapi bukta ba khanguk da ba masidi yam phaba khongtha ni khalaga makhata na numitu dai hauna makhata na aina chaliba chahi asigi December thagi last every Saturday khuringe Manipur leiba tongan ba relief camp da leiba image singi masa singi chanabai khongdang lakho sarakpani ado angang sing di amna nungai re amna sanaba me am khu ui have tang aside khoina uza matam da ado oza khoi gi mama am poi besing sina oza hoi managing committee sida ko karam wakhalon di phongdok pirami oza hoi gi singum thabak thoram pakhat pirak pase karam wakhalon di phongdok pirami adu gi matam sitang haibi makhoi di mamde masa je tha tare ni pan je wana relief camp da sukchel ka pikraba ka khudura pikraba campus sanaba machelam phangdana yam wa laibdura mafam sida la aga moi maning tamna sanajara nokpa adigi nungai no makam ka sanabsu mama singje mamite mapi ta khibang ate moi harau mandana khoida ju tongan moi yam la khoi busu yam thaka pirami adugo khoina su moi da hena ujiki nuba tanja sida di aina angamba mayam je putho khoi punna thabak tawmina gadamni ai gi haiba wakan thadok gadawni akhoi gi haiba wakan pulla thabak tawmina gadamni maram dai tawjaisu ai gi park sida aina frida sanama mamde ai lejari posi mayam da punna sanaba ngakang mateng pangjaba wane ba ai leram da ke chu pangba ngamoiba adu Manipur da leiba tongan ba khoi gi mateng pangba ngam sing ge jikti thoklaga khoi punna
ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯉꯥꯡ ꯑꯃ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯃꯥꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯅꯤ ꯑꯦꯗꯚꯔꯇꯥꯏꯁ ꯑꯩ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯊꯣꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛꯁꯤ ꯃꯅꯤꯄꯨꯔꯗ ꯃꯤꯅ ꯂꯣꯏ ꯈꯪ ꯂꯩꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯏꯗꯤ ꯑꯩꯅ ꯄꯥꯔꯛꯁꯤꯗ ꯂꯥꯛꯑꯒ ꯁꯥꯟꯅꯔꯤꯁꯤꯕꯨ ꯑꯩ ꯑꯦꯗꯚꯔꯇꯥꯏꯁꯇꯅꯦ ꯃꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯅꯠꯇꯦꯕ ꯑꯗꯨꯝꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯄꯨꯟꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯉꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔ ꯉꯁꯤ ꯂꯩꯔꯤꯕ ꯏꯃꯦꯠꯁꯤꯡꯒꯤ ꯑꯉꯥꯡ ꯄꯤꯛꯈ꯭ꯔꯕ ꯃꯆꯥ ꯃꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯉꯤꯁꯤ ꯎꯕꯗ ꯑꯩ ꯃꯤꯠꯇ ꯄꯤ ꯇꯥꯒꯦ ꯇꯧꯏ ꯃꯁꯤ ꯃꯌꯥꯝꯁꯤ ꯎꯔꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯅꯈꯣꯏꯁꯨ ꯂꯥꯛꯑꯒ ꯁꯥꯟꯅꯕꯤꯌꯨ ꯂꯥꯎ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯁꯤ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯄꯨꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯉꯣꯟꯗ ꯊꯦꯡꯅꯅ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯥꯟꯅꯕ ꯌꯥꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯦꯕ꯭ꯔꯤ ꯁꯦꯇꯔꯗꯦ ꯈꯛ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯀꯥꯔ ꯇꯣꯡꯂꯣ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯑꯃꯈꯛ ꯂꯥꯛꯄ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯃꯇꯨꯡꯗꯁꯨ ꯂꯥꯛꯄꯤꯒꯅꯨ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯑꯩꯅ ꯉꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯇꯧꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗꯨꯒꯤ ꯊꯕꯛꯇ ꯄꯟꯊꯨꯡꯐꯝ ꯑꯃ ꯂꯩꯒꯅꯦꯕ ꯂꯟꯖꯦꯟꯃꯛꯇ ꯆꯦꯜꯂꯁꯨ ꯁ꯭ꯇꯥꯔꯇꯤꯡꯗꯒꯤ ꯃꯥꯏ ꯇꯥꯔꯒꯦꯠ ꯄꯟꯊꯨꯡꯐꯝ ꯑꯃ ꯂꯩꯒꯗꯧꯅꯦꯕ ꯃꯅꯤꯄꯨꯔꯗ ꯍꯧꯔꯤꯕ ꯂꯥꯟꯁꯦ ꯆꯍꯤ ꯊꯥ 9 ꯍꯦꯟꯖꯜꯂꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕ ꯃꯇꯝ ꯌꯧꯔꯦꯕ ꯂꯣꯏꯁꯟꯕꯤꯔꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯇꯧꯔ ꯂꯣꯏꯁꯟꯕꯤꯔꯣ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯍꯧꯁꯥꯒꯤ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯃꯁꯨꯡ ꯑꯃꯒ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕ ꯑꯗꯨꯝꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯣ ꯑꯃꯨꯛ ꯍꯟꯖꯟꯕ ꯑꯣꯏꯅꯕ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯁꯨ ꯍꯣꯠꯅꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯁꯦ ꯋꯥꯕ ꯍꯦꯟꯃꯜꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅ ꯉꯁꯤ ꯑꯉꯥꯡꯁꯤꯅ ꯃꯣꯃꯣ ꯃꯤꯅꯣꯛ ꯅꯣꯛꯇꯅ ꯂꯩꯔꯤꯁꯦ ꯃꯥ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩꯕ ꯃꯇꯝ ꯃꯣꯏ ꯑꯗꯨꯝ ꯋꯥꯒꯅꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯉꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯉꯥꯡꯁꯤꯅ ꯍꯔꯥꯎ ꯃꯣꯃꯣ ꯃꯤꯅꯣꯛ ꯇꯝꯃꯤꯁꯦ ꯇꯝꯍꯟꯕꯤꯔꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗꯒꯤꯗꯤ ꯃꯥꯏ ꯌꯨꯝꯗ ꯂꯩꯍꯟꯕꯤꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯕ ꯏꯔꯝꯗꯝ ꯁꯥꯟꯇꯤ ꯂꯩꯕ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯣꯏꯍꯟꯕꯤꯅꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯣꯃꯦꯟꯗꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯈꯛꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯏꯝꯄꯦꯛꯇꯤꯚꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯃꯦꯅꯦꯖꯤꯡ ꯇꯤꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛꯀꯤ ꯃꯦꯅꯦꯖꯤꯡ ꯇꯤꯝ ꯈꯨꯗꯤꯡꯃꯛꯄꯨ ꯏꯝꯄꯦꯛꯇꯤꯚꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯁꯥꯏꯠꯇꯁꯨ ꯏꯝꯄꯦꯛꯇꯤꯚꯅ ꯇꯧ ꯊꯕꯛꯇ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯔꯛꯄꯗ ꯉꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨꯁꯨ ꯃꯣꯏꯅ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯗꯒꯤ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯄꯤꯅꯕꯤꯁꯅꯨ ꯍꯥꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯏꯝꯄꯦꯛꯇꯤꯚꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛꯇ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒ ꯎꯅꯖꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯏꯇꯩꯃꯒꯤ ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ Binarani ka we kontrakpa kontabi tagi laifam kontabi maning lekai ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯈꯨꯃꯟ ꯊꯦꯝꯆꯥꯎꯕ ꯂꯩꯐꯝꯅ ꯑꯗꯨꯝ ꯊꯝꯅꯥꯄꯣꯛꯄꯤ ꯑꯣꯀꯦ ꯏꯇꯩꯃꯒꯤꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯁꯨ ꯑꯩ ꯂꯩꯐꯝꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯃꯊꯛ ꯂꯩꯀꯥꯏ ꯑꯗꯨꯒ ꯃꯤꯡꯅ ꯏꯕꯦꯝ ꯆꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯝꯁꯨ ꯇꯣꯉꯥꯜꯂꯦ ꯃꯊꯛ ꯃꯈꯥ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯏꯇꯩꯃ ꯍꯧꯖꯤꯛ ꯏꯇꯩꯃ ꯍꯣꯏꯅ ꯂꯩꯕꯤꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯁꯤꯅ ꯀꯔꯤ ꯂꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯣꯏꯒꯗꯣꯏꯅꯣ nongada ꯅꯣꯡꯉꯥꯗꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯣ ꯏꯇꯩꯃ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯊꯥ 8 ꯍꯦꯟꯅ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞ ꯂꯩꯇꯅ ꯇꯦꯡꯕꯥꯡ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯄꯤꯔꯤꯀꯣ ꯁꯤꯗ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯁꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯩꯔꯛꯄ ꯌꯥꯎꯏ ꯑꯗꯨꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ awatpadi yam lay akoina lilikem sita laiba sita yumda laibaga manatabani kitang senthok lambi lainingai ki tamak nupi oiba nina akoina sum pisakon gumba pibiyo haidana khoi haijaba matamda pisakon di pibiraktre aduga machine call oina pire ado machine ahum pidara aga akhoi tuba khotpagi lamda chatlaga kitang senthok lambi di kharati kitang di kanai ꯑꯗꯨꯕꯨ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯇꯩꯃ ꯍꯣꯏꯅ ꯍꯧꯖꯤꯛ ꯃꯦꯆꯤꯟꯒꯤ ꯃꯇꯦꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯕ ꯈꯣꯠꯄ ꯊꯕꯛ ꯐꯤ ꯇꯨꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯃꯥꯔꯀꯦꯠꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯗꯥꯏꯗ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏꯅ ꯄꯨꯂꯞ ꯐꯤ ꯑꯣꯏꯅ ꯄꯨꯂꯞ ꯄꯤꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯕꯤꯈꯤ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯂꯒ ꯌꯣꯟꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯣꯟ ꯂꯥꯏꯟ ꯂꯧꯅꯔꯒ ꯀꯌꯥꯃꯨꯛ ꯇꯨꯔꯒꯦ 50ꯁꯦ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯐꯤ ꯑꯃꯗ ꯂꯨꯄꯥ 50 मुक्के तमाइना खाइबिरम
ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖ ꯃꯇꯝ ꯂꯩꯇꯦ ꯃꯩꯇꯩ ꯃꯈꯣꯏꯁꯨ ꯏꯚꯟ ꯏꯐ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯇꯥꯔꯒꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯗꯕ ꯌꯥꯗꯦ ꯅꯣꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯅꯥꯏꯐꯝ ꯀꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔ ꯐꯥꯎꯕꯗ ꯏꯇꯩ ꯃꯈꯣꯏꯁꯤꯡꯅ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯡꯍꯟꯕꯤꯔꯝꯗꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯇꯩꯃ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯏꯇꯩꯃꯒꯤ ꯁꯥꯏꯠ ꯑꯃꯁꯨꯡ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯀꯔꯤꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯥꯡ ꯄꯂꯥꯡ ꯂꯩꯇꯕ ꯏꯆꯥꯁꯤꯡ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯣꯏꯔꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯤꯌꯥꯝꯗꯁꯨ ꯌꯧꯕ ꯉꯝꯖꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯣꯏꯗꯒꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯦ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯏꯇꯩꯃ ꯊꯦꯡꯛ ꯌꯨ ꯑꯍꯥꯟꯕꯗ ꯏꯇꯩꯃꯒꯤ ꯃꯤꯡ ꯑꯝꯇꯪ ꯈꯪꯖꯒꯦ ꯑꯩꯅ ꯃꯁꯥꯔꯥꯅꯤ ꯏꯇꯩꯃꯒꯤꯁꯨ ꯍꯥꯏꯕꯤꯌꯨ ꯂꯣꯏꯇꯣꯡꯕꯝ ꯁꯟꯖꯥꯔꯥꯅꯤ ꯍꯣꯏ ꯏꯇꯩꯃꯒꯤꯁꯨ ꯂꯣꯏꯇꯣꯡꯕꯝ ꯄ꯭ꯂꯥꯁꯅꯤ ꯏꯇꯩꯃꯒꯤꯗꯤ ꯂꯣꯏꯇꯣꯡꯕꯝ ꯑꯅꯤꯇꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃ ꯂꯩꯐꯝꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯅꯣꯡꯉꯗꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯏꯇꯩꯃ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯍꯤꯌꯥꯡꯊꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏꯊꯣꯏ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯄꯣꯊꯥꯕ ꯂꯥꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯑꯅꯧꯕ ꯆꯍꯤꯅ ꯈꯣꯡꯂꯣꯏ ꯍꯨꯜꯂꯝꯗꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯤꯕ ꯆꯍꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂꯝꯗꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯂꯪꯗꯥꯏ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃꯈꯛꯇꯪ ꯂꯧꯖꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯏꯇꯩꯃ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯀꯔꯤ ꯃꯦꯁꯦꯖꯇꯤ ꯄꯤꯕꯤꯅꯤꯡꯉꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯄꯥꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯤꯌꯥꯝꯗ ꯂꯣꯏꯅꯃꯛ ꯌꯧꯍꯟꯕ ꯉꯝꯖꯒꯦ ꯑꯃꯁꯨꯡ ꯏꯇꯩꯃ ꯑꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯨ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯂꯦꯝꯗ ꯑꯅꯤꯁꯨꯅ ꯂꯩꯇ꯭ꯔꯕ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯈꯛꯇꯅ ꯐꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯊꯦꯜ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯎꯅꯖꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯟꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯪꯉꯀꯥꯟꯗ ꯐꯤ ꯌꯣꯟꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯏꯃꯥ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯈꯪꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯊꯣꯝꯕꯝ ꯊꯣꯏꯊꯣꯏ ꯈꯨꯔꯥꯏ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡꯒꯤ ꯐꯤ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯏꯃꯥꯅ ꯌꯥꯝ ꯀꯟꯅ ꯌꯣꯟꯕꯤꯔꯤꯀꯣ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯏꯔꯥꯡꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯣꯠ ꯁꯤꯠ ꯂꯥꯛꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯁ ꯄꯣꯠꯀꯤ ꯋꯥꯗꯤ ꯁꯨꯡꯆꯤꯠ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯥꯗ ꯌꯥꯗꯕꯒꯤ ꯀꯥꯕꯅꯤꯀꯣ ꯑꯗꯣ ꯈꯨꯂꯥꯡꯒ ꯀꯧꯗꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯂꯥꯟꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯀோ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯂꯥꯟꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝ ꯃꯥꯅꯦ ꯄꯣꯠ ꯌꯣꯟꯕꯗ ꯅꯠꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯂꯩꯕꯤꯔꯤꯕ ꯁꯤꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯕꯗꯐꯥꯎ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃꯈꯛꯅꯤ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯧꯕꯤꯈꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯗꯣ ꯃꯆꯥꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯖꯔꯒꯁꯨ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠ ꯋꯥꯍꯩꯁꯨ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯤ ꯄꯤꯕꯤꯅꯤꯡꯉꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯀꯣ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯝꯕ ꯅꯨꯡꯁꯤꯅꯗꯕ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯔꯤꯕ ꯆꯍꯤꯁꯤꯅ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
ꯏꯃꯥꯁꯤꯡꯒꯤ ꯕꯣꯔ ꯃꯌꯥꯝꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡꯅꯁꯨ ꯂꯧꯁꯤꯟꯖꯕ ꯑꯣꯏꯖꯒꯦ ꯑꯃꯁꯨꯡ ꯏꯝꯄꯦꯛꯇꯤꯚꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯕꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯃꯥ ꯀꯩꯊꯦꯜꯗ ꯀꯣꯏꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯣꯜ ꯃꯌꯥꯝ ꯑꯃꯈꯛ ꯊꯦꯡꯅꯖꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝꯁꯤꯡꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯡ ꯁꯥꯕꯒꯤ ꯁꯤꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯏꯃꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯂꯥꯏꯒꯤ ꯊꯥꯡꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡꯁꯤꯡ ꯃꯌꯥꯝꯈꯛ ꯌꯣꯟꯕꯒꯤ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯈꯪꯖꯒꯦ ꯖꯃꯨꯅꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯀꯗꯣꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯈꯤꯇꯪꯁꯨ ꯁꯣꯔ ꯍꯣꯟꯗꯣꯔꯛꯄꯒꯤ ꯃꯑꯣꯡꯁꯨ ꯈꯤꯇꯪ ꯎꯕ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯁꯤꯗꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠꯁꯨ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯅꯤꯡꯉꯤ ꯑꯗꯒꯤ ꯏꯔꯥꯡ ꯂꯩꯇꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯀꯩꯊꯦꯜꯁꯦ ꯐꯖꯅ ꯐꯝꯕ ꯄꯥꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯁꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗꯁꯨ ꯍꯥꯏꯕꯗꯤ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯄꯁꯨ ꯋꯥꯁꯨ ꯋꯥꯔꯛꯄꯤ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯇꯧꯕꯤꯗꯅꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯈꯪꯅꯕ ꯏꯃꯥ ꯑꯃꯒꯤ ꯔꯣꯜ ꯂꯧꯔꯀꯥꯟꯗ ꯃꯦꯁꯦꯖ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯁꯨ ꯂꯩꯍꯟꯅꯤꯡꯗꯦ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯣꯔꯛꯑꯒ ꯌꯥꯏꯐꯅꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯨꯠꯈꯤꯗꯣꯔꯦ ꯃꯩꯇꯩ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨ ꯁꯤ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯍꯜꯂꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯊꯣꯡ ꯁꯥꯖꯔꯀꯥꯟꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯅꯥꯀꯣꯡꯗꯁꯨ ꯌꯧꯍꯟꯕ ꯉꯝꯖꯒꯦ ꯑꯃꯁꯨꯡ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯏꯃꯥ ꯄꯨꯝꯅꯃꯛꯇꯁꯨꯀꯣ ꯚꯦꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯕ ꯋꯤꯁ ꯀꯠꯆꯔꯝꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ 이때만 민글레이 펑검 땅 강적에 sauba kauweba ko may lerebam likai mayai lera sauba kauwe ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃꯅ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯉꯥꯃꯣꯛꯅ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯣꯠ ꯆꯩꯗꯨꯅꯤꯀꯣ ꯉꯥꯃꯣꯛꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯏꯇꯩꯃꯅ ꯌꯣꯟꯕꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯜ ꯃꯌꯥꯝꯈꯛꯁꯨ ꯌꯥꯎꯕꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯉꯁꯤ ꯑꯈꯟꯅꯅ ꯂꯥꯛꯆꯔꯤꯁꯦ ꯏꯃꯥ ꯀꯩꯊꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯁꯤꯗꯒꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯏꯃꯥꯁꯤꯡꯁꯤꯗꯒꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯒꯦ ꯍꯥꯏꯕꯒꯤ ꯈꯪꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯒꯤ ꯄꯤꯅꯤꯡꯕꯗꯤꯀꯣ ꯍꯟꯇꯛꯀꯤꯅꯦ ꯂꯥꯟꯁꯦ ꯁꯤꯗ ꯐꯕꯤꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯤꯕꯤꯕ ꯈꯟꯅ ꯆꯩꯅꯗꯕ ꯑꯗꯩ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯍꯣꯏ ꯑꯗꯨꯁꯨ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯑꯃꯁꯨꯡ ꯄꯣꯠ ꯆꯩꯁꯨ ꯌꯥꯝꯅ ꯁꯤꯠꯄꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯏꯃꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯑ ꯚꯦꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯤꯁ ꯑꯝꯇꯪ ꯀꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ 이때마기 민글레이 펑검 땅 강적에 ꯑꯩꯁꯦ ꯅꯥꯎꯔꯦꯝꯊꯣꯡ ꯇꯥꯌꯦꯡ ꯈꯣꯡꯕꯥꯟꯗꯩꯅꯤ ꯃꯤꯡꯅ ꯌꯦꯡꯈꯣꯝ ꯑꯣꯡꯕꯤ ꯏꯕꯦꯌꯥꯏꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯗꯒꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦꯗꯅ ꯑꯗꯣ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯀꯗꯣꯔꯦꯀꯣ ꯏꯇꯩꯃ ꯂꯥꯟ ꯃꯔꯛꯁꯤꯗ ꯑꯗ ꯑꯩꯈꯣꯏꯅ ꯏꯇꯩꯃ ꯍꯣꯏ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯀꯩꯊꯦꯜꯁꯤꯗ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯍꯟꯗꯛ ꯂꯧꯕꯤꯈꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡꯊꯥꯕꯗ ꯂꯣꯏꯕ ꯅꯥꯔꯣꯏꯗꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃꯈꯛ ꯂꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯦꯡꯕ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃꯈꯛ ꯂꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯈꯟꯅꯅ ꯏꯃꯥ ꯀꯩꯊꯦꯜꯗ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯏꯇꯩꯃꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯐꯝ ꯈꯪꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯁꯣꯊꯍꯧꯔꯕꯁꯨ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯂꯣꯏꯁꯤꯟꯗꯅ
ꯑꯉꯥꯡꯁꯨ ꯉꯥꯏꯔꯦ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯈꯪꯗ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯩꯅꯁꯨ ꯄꯩꯁꯥ ꯇꯥꯟꯕꯩꯁꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯁꯤꯗ ꯋꯥꯈꯜꯁꯤ ꯏꯆꯥꯏ ꯆꯥꯏꯔꯦꯕ ꯄꯣꯠ ꯆꯩ ꯐꯥꯎ ꯀꯥꯎꯗꯅ ꯑꯣꯛꯇꯣꯗ ꯍꯨꯟꯗꯣꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯐꯝ ꯑꯃ ꯈꯪꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯍꯥꯟꯅꯒꯤ ꯇꯧꯒꯨꯝꯅ ꯄꯣꯠ ꯆꯩ ꯌꯣꯜꯂꯁꯨ ꯂꯥꯏꯔꯤꯛ ꯅꯨꯡꯂꯤꯛ ꯑꯉꯥꯡꯁꯤꯡꯁꯨ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯁ꯭ꯀꯨꯜ ꯀꯥꯗꯅ ꯁꯨꯃꯥꯏꯅ ꯑꯏꯪꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯀꯩꯗꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯃꯨꯛ ꯃꯩꯔꯥ ꯊꯣꯛꯏꯅꯤ ꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯂꯩꯀꯥꯏꯒꯤꯅꯤꯅꯀꯣ ꯇꯧꯗ ꯌꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯄꯩꯁꯥ ꯇꯥꯟꯕꯗꯨꯅꯁꯨ ꯑꯣꯏ ꯌꯥꯗꯦꯕ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯝꯃꯒ ꯑꯩꯈꯣꯏ ꯁꯤꯗ ꯕꯖꯥꯔꯗ ꯄꯩꯁꯥ ꯇꯥꯟꯕꯅꯦ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯩꯁꯥ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯂꯥꯛꯄ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯃꯛ ꯌꯧꯍꯟꯕꯁꯨ ꯉꯝꯖꯒꯦ ꯑꯃꯁꯨꯡ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯏꯇꯩꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒꯤ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯀꯠꯆꯔꯤ ꯏꯇꯩꯃ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ mayam khurumjari impact tv na akhana sandokchariba a special reports on the new year of 2024 thoramasibu mijing tabiriba mayam punumakpu ahan makada kana sambanduramna taram nokchari ngasi ekhoina leijariba mafam masi ekhigi state handloom expo mela Gandhi Memorial Hall da adugumba pangthokliba adugumba mela adani mafam asida leiriba artisans sing asiga punajaduna wari watai sanabagi tanja matek amtang lobjege Koina handaki handloom gi mela sida koina chicharaga yengjeru matamda khoigi yamna unique khoiba stall amaka koina ngasi thengnaje stall asigi mame khoigi basanta bamboo craft haidna khoigi yamba sima khoigi basanta masamak se aginakta hojik lejer yamba se wari watai sanabagi tanja ama khatang hana logjege yamba handaki khoigi kenogi handloom and handicraft mela haiba tare ko Gandhi Memorial Hall this minus sinbiri bese sigi experience kitang takpiyu kamain tawi abdigi audience turnout haiba tare ko mi amna yengba lakpa khotpagi adugi matana kitang experience kita ngai biu ki irang jina na lak tre adun ne tawi habadi mi me am lak gi chance yam ne me have tare ado yambagi sida sigi bamboo craft sida have tare ko sida saviri ba or exhibit to biri ba pochai sing se kari no du somtang hai biu ayam na di yum ne ko ado ga ipil tawa sigumba ado moi si so pam je pik pani na yam de pukhalak tre yum da yam lai pot makan ngasi gi mela ji wen de si kak putok sa mai to ado mi yeng balak pasing na have tare ko sigi production si yeng matam ma khoi gi reaction di kamai tawi have di yam na su unique koi have tare phaje de ko have ko maman tam je adugi wa ore to khut chang bani na maman du di dum khata hai ta adumai to compromise to we are ba adu ki mathak ta have tare khoi gi keno gumba glass gumba ni dum hangame ba price adu da to adumai di to yam ngai je do yam ba khoina khanna luxury se impact tv na khoi gi chahi sna loshila ko matam sida have tare leibak miyam siga pukmen pawmen na raga ma khoi gi leibak miyam gi wakhalon da kari leige haiba adugumba program khak ne khoina hojik luxury base sigi matang sida yam ba basanta da ge ne khangjaning base khoi gi malaka dori ba mathang chahi 2024 sida have tare ko karam ba Manipur mo heninge masung handaki chahi sina anobas lakadori base sida miyam da kari message pibining ba ge have da somtang haibiu anoba sa hilak pa da oi irang jin nem da ba jin yam pa me je kai no di sigum ba mela du da je
ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯍꯔꯥꯎꯅ ꯌꯥꯎꯒꯗꯕ ꯄꯣꯠꯁꯦ ꯑꯃꯕꯨ ꯌꯥꯎ ꯐꯪꯅꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯏꯪ ꯇꯞꯄꯁꯨ ꯑꯣꯏꯕꯁꯤꯅ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯟꯁꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯌꯥꯝꯕ ꯏꯁꯥꯃꯛꯇꯁꯨ ꯀꯣ ꯑꯥꯔꯇꯤꯁꯟꯁꯤꯡꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯈꯛ ꯊꯦꯡꯅꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯀꯗꯕꯁꯦ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯏꯔꯥꯡ ꯈꯪꯍꯧꯗꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯊꯤꯟꯊꯔꯒ ꯂꯩꯕꯁꯦ ꯏꯔꯥꯡꯁꯤꯅ ꯃꯤ ꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯦꯗꯅ ꯂꯩꯕꯒꯤ ꯄꯣꯠ ꯅꯠꯇꯕ ꯂꯥꯛꯍꯟꯅꯤꯡꯉꯦꯕ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯁꯨ ꯂꯥꯛꯇꯦꯗꯅ ꯑꯗꯨꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯣꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯑꯃꯁꯨꯡ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯥꯝꯕꯕꯨꯁꯨ ꯀꯣ ꯑ ꯚꯦꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ इमा अखोई लाक्चरीबसे इम्पैक्ट टीवीदगिनिको अदो इमागा वरी वताई सानबगी तंजा अमतंग लौजगे इमागी अहानबदा इमागी मिंगा अदगी लैफमगा अमतंग हाइबि अहानबदा आई थावाल लेगिने आई सोसाइटी तावबनी सोसाइटी की माखादाने फामिसी आई की सोसाइटी वांखेम मुस्लिम थावाल आवांग लेकाय अदो आई करी करी पोटनो योनबिसे आई पुथोखरिसी इखोगी मुस्लिम गिसु फिदा हायदना लाई खुरुमबागी आमाकासिदा साक्सा बागिने करी सेना दलाइफी से इखोगी दामन गोइना गोइना फामदे दामन खक्ता फामानी से दलाइफी हाय दलाइफी से कुछ अमतंग येंग उजद्री अमतंग येंगजगे मा से अहनबा इखोई लहोंग होंग बदाने से दलाइफी से दामन लाख बदा था थारगा अहनबा फामहालानी से मातुंग दाने माखोई लाई खुरुमेगाने गोइना पुरानी इखोई से यामनसु फजे है बता होय आमागा सेना लाई खुरुमबागी फिदा कावबनी से फिदा कावबनी सेना आमागा दास्तार खान से दास्तार खान गावबनी सेना इखोई मी लाख बदाने मौलवी मौलबा लाख बदा इखोगी थारेगा पुगाम माथागदा सादोरिबा साक्सी अदो दोलाइफी से अखोगी मणिपुरी अखोगी मैतै पांगल हाइना खंगनरिबा अखोगी मणिपुर गी से मखोइना खक्तमक सिजनबरा नत्रगा अतोपा मपालमगी मुस्लिम सिंगना सिजनबरा सिजनाय अतोपा मपारोमदगी सु एनी दिल्ली बॉम्बेलदा लेबा मीसु सिजनारानी मुस्लिम से ओय अदो सिदगी दी पिगदोइनेबा सारगा होय यामनसु फजै कोइमा अदो इमा अखोगी अमुक मथंग खंगजनिंगबसे मथंग अनोब चहीसना लाखपसिदा है बतारेको मणिपुर की मियामसिदा करी इमागी साइडतगी अमसुंग सोसाइटी की साइडतगी करी मेसेज पिबिनिंग एदुजा हाइबि आइना इखोगी सोसाइटी साइडतगी इखोगी असai सोसाइटी आई लिंखेलिसी सामागा कुन कुंथ्राने हेबा कुन कुंथ्रा माइनुंगसिदा आई सेल्फ ग्रुप सु लिंखेलिमि हेबा साखत होय साखत थोरांग दावबागी तने माखोगी लंग लौरगा फानेक साबा इखोई मुस्लिम नुपी दिनेको इखोई माइताइगी मापा मंगाइबी फानेक से सादे हेबा असai सारिसी वन प्लाई फिजिन सानबा सेना सारिसी सेना आमाका इखोइगी सिबा मातोमदा डला से मबोंग हाइबनी बाजार देगी लौते मबोंग से इखोइ मासाना साजाय हाइबा से मबोंग से मासाना साजारेगाने सिबा मातोमदा से कुपकनी हाइबा इखोइ होय याम नुंगाइजे इमा दो अनौब चहिना लाखपसिदा मणिपुर की मियामसदा इमागी साइडतगी करी करी वफललोमदि फोंगदोकनी आइना फुंदोकबा हाइदसी इखोइगी सोसाइटी से साखनिंग मनी हुजिक सेही मांगा तारुत गुम्बा सुरे इखोइ गारिसु साखतरन याम नुंगाइजे इमा इम्पैक्ट टीवी की माइकैदगी सो अनौब चहिना लाखपगी याफा मंगल पिजरी इमा थैंक यू सो मच wari watai am saanabagi tanjam tang lawjage khoin lakchari base impact tv dagini ko har da ming am ta hana khangjage
ꯑꯩꯒꯤꯅ ꯁꯕꯥꯔꯅꯤ ꯃꯪꯁꯥꯇꯥꯕ ꯑꯩꯒꯤꯅ ꯀꯛꯆꯤꯡ ꯇꯥꯕꯝ ꯔꯣꯕꯤꯇꯥ Okay. Robita handloom haibasigi dukan simakse khoi Robita isa simaksi oigadoira. ꯑꯣꯏꯗꯣꯏꯅꯤ Yam nungaise isamak thengnajabasi yam nungaise haiba tare ko. Ado ahanbada khoina khangjaning baje handakki hojiki Gandhi Memorial Hall da tawriba Manipur Handloom and Handicraft Mela se. Sigi se khoigi mi lakpagi chang se khoina yengong matamda iu uzadaba haitare khoina lak iba matam sina su oibra kaino ado songi experiencing so amtang haibi sigi handakki mela sigi matangda. ꯍꯣꯏ ꯍꯟꯗꯛꯀꯤ ꯃꯦꯂꯥꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯅꯔ ꯀꯩꯅꯣ ꯃꯤ ꯂꯥꯛꯄꯗꯤ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤ ꯑꯈꯟꯅꯕ ꯈꯔ ꯂꯥꯛꯑꯒ ꯐꯤꯁꯦ ꯈꯔ ꯁꯨꯝ ꯂꯩ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯇꯥꯡꯕ ꯀꯌꯥ ꯂꯩꯗꯦ ꯃꯣꯏꯅ ꯂꯩꯕꯁꯦ ꯈꯔ ꯍꯣꯡꯕ ꯂꯤꯁꯤꯡ ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯋꯥꯏ ꯂꯩꯌꯦꯕꯀꯣ ꯑꯇꯥꯡꯕꯁꯤꯡꯁꯦ ꯁꯣ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯦ Yam nungaise ado Robita handloom sigi stalls da fangbiriba pochai sing so khoina di uzare haiba tare ado akhogi viewers sing gi damakta kari pochai no haiba adu samtang haibi. ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤ ꯚꯤꯖꯤꯇꯦꯕꯜ ꯗꯥꯏꯒꯤ ꯁꯥꯔꯤ ꯚꯤꯖꯤꯇꯦꯕꯜ ꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯑꯗꯒꯤꯗꯤ ꯃꯔꯥꯛ ꯇꯥꯏꯕꯤ ꯏꯟꯅꯐꯤ ꯑꯗꯒꯤꯗꯤ ꯐꯅꯦꯛ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯔꯥꯏ ꯐꯤ ꯃꯇꯦꯛ ꯃꯨꯀꯥ ꯐꯅꯦꯛ ꯁꯨꯠ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯗꯒꯤ ꯂꯦꯡꯌꯥꯟꯒꯨꯝꯕꯁꯤꯡꯁꯦ ꯁꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯣꯜꯂꯤ Vegetable dye haise khoi artificial dye natabida khoi panbi singbidagi fangba dugumba machuna sangbasi oidoineba natra ado sigumba kaino se khoi pochai sing se haiba tare hojikti khoi environment conscious yamna oirakpa matam ne haiba tare ado Manipur gi dadi Manipur gi audience sing Manipur gi especially Manipur gi nupi mayam sina sigumba vegetable dye clothes mayam puthorok matam se moi gi reaction di kamain taw yamna pamna brand traga question yam hangbra kamain taw sa pambadi yam pamnayebako moise ado akoina masi sangnaba honabada kanusi khara hena sangbani ne cross khara hena sangbani na maman se khara hakwalakpa se mkhoi maman sa hakwal haningdaba aduna mkhoi leibase khara tangna lei yam kanwa tawna lei adu special lakpa mi di lei ko khoina lising nipan piba phi se lising tara haibase mkhoi leiba launingeba adu nataba mi asamba khoi gi normal mi sing sidi kaya leide adum lei adubu sisu yamna darkar ore haiba tare hojiki matamdadi yam nungai je sigumba initiative ama khak Manipur handloom gi masak da koina u fangjaba su yamna achouba initiative amani haijage aduga che Robita base yam thagat cheri haitare che loselak pasida koina khangjaning base khoigi anoba chahi di lakadore ari ba chahi di lehogadore sigi matang sida sigi langdai gi matam sida haiba tare ko khoigi Manipur gi mayam da as an handloom artist amoina kadi message chipibining khoi phisabi singse thawai yauna adum phise saba matamgi oinane akhoi chanagadaba mayamna pamgadaba mayamna sijinnabada nungaigadaba se yenga sum saba khoi phisi yam sitte yam sijinade kana ninghannaba se tawdaba matamgi matungena soidana purakani ba khoi gisu nomadi kanaba nungaiba habase sumaina khalle yam nungaise akhoi ninghanaba leitana dumaina honabiyo haiba message siga loinana dumaina miyam das mana message pibiu ge damak tas akhoi che Robita us thaga cheri impact gi mai kai dagi anoba chahi lak pasida he yaifa paugzel pizeri masung mathang chahi dadi handloom and handicraft sector jo hoji chaukhali basdagi hen chaukat poishna haina haijeri thaga cheri khoina sum koina lakchaba matamda haiba tare khoigi stall ama khak lerame yamna mabuk thanba stall haiba tare ko haibadi arang arak na thallaba stall ama khak lerame sigi providers ga unajat na khoi wari tai sana bagi tanjam tang lojage amai chigi mingam tang haibi ai hasnam gomti lamdi kai lamdi yoida sigi me chinga makha dagi sigi me chinga khade o khoigi sigi kin stall sida haiba tare ko fangbiri ba pochai sigi kai kai na rusa haibi free blouse adigi ladies top adigi phane mapa naiba adigi stretchable blouse adigi slicky blouse adigi half suni asima kan khara adu singuma khogi nupi gi tops haiba tare ko singuma mayam se khogi Manipur da hojik chanari ba mayam si gadi kitang khena ba makha koi sig se khoina mapalam dagi pusalak pran traga khogi somgi artisans mayam sing sina saida sabi bra haiba da sahibi artisans saida saba su yawe aduga
ꯕ꯭ꯂꯥꯎꯁꯀꯨꯝꯕ ꯖꯥꯂꯤꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯠ ꯐꯪꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯦ ꯐꯪꯗꯕꯅꯤꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯧꯔꯒ ꯇꯨꯕ ꯈꯣꯠꯄꯗꯤ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯥꯇ꯭ꯔ ꯈꯔ ꯊꯝꯖꯩ ꯑꯗꯣ ꯃꯣꯏꯗ ꯑꯗꯨꯝ ꯇꯨꯍꯜꯂꯦ ꯑꯗꯒꯤ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯌꯣꯡꯗ ꯑꯩꯈꯣꯏ ꯁꯤꯗ ꯏꯔꯝꯗꯝꯗ ꯐꯪꯕ ꯀꯩꯅꯣꯅꯤ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯑꯁꯤ ꯂꯣꯜꯂꯒ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯅꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯣꯏ ꯄꯨꯊꯣꯛꯆꯗꯣꯏꯅꯦꯕ ꯄꯨꯊꯣꯛꯁꯦ ꯃꯌꯦꯛꯁꯨ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯏ ꯆꯔꯣꯡ ꯈꯣꯏ ꯃꯥꯄꯟ ꯅꯤꯡꯉꯝ ꯁꯝꯖꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯊꯣꯛꯑꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯑꯣꯏꯅ ꯍꯥꯏꯗꯤ ꯔꯥꯅꯤ ꯐꯤꯗ ꯌꯥꯎꯕ ꯃꯄꯥꯟ ꯔꯥꯅꯤ ꯐꯤꯗꯨꯒꯤ ꯃꯥꯏ ꯕꯣꯔꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯂꯔ ꯃꯦꯆꯤꯡ ꯑꯗꯨꯝ ꯇꯧꯔꯒ ꯃꯥꯟꯅꯅꯕ ꯑꯗꯨꯝ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯦꯠꯆ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯌꯥꯝꯅ ꯑꯥꯔꯇꯤꯁꯟꯁ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯟꯁ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯥꯡꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯤꯛꯇꯒꯗꯤ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯡꯈꯤꯒꯗꯧꯔꯕ ꯃꯥꯡꯈ꯭ꯔꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯂꯨꯝ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯧꯅ ꯑꯃꯨꯛ ꯔꯤꯚꯥꯏꯚ ꯇꯧꯔꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯌꯦꯛ ꯀꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯃꯌꯥꯝꯁꯦ ꯀꯟꯕꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯑꯥꯔꯇꯤꯁꯟꯁ ꯃꯌꯥꯝꯁꯤꯅ ꯂꯧꯕꯤꯔꯤ ꯏꯆꯦ ꯒꯣꯝꯇꯤꯒꯤ ꯀꯩꯅꯣ ꯇꯟꯖꯥꯁꯤ ꯂꯧꯖꯔꯀꯥꯟꯗ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯑꯥꯔꯇꯤꯁꯟꯁ ꯃꯌꯥꯝꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯖꯒꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯃꯦꯁꯦꯖꯇꯤ ꯄꯤꯕꯤꯅꯤꯡꯉꯤ ꯃꯦꯁꯦꯖꯁꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯏꯔꯥꯡ ꯊꯣꯛꯏꯕ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯇꯒꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯑꯁꯤ ꯄꯤꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔꯅꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯈꯝ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯑꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯔꯇꯤꯁꯟꯁ ꯃꯌꯥꯝꯁꯤꯁꯨ ꯁꯤꯐꯥꯎ ꯌꯧꯅ ꯁꯣꯛꯑꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯏꯆꯦꯒꯤ ꯃꯦꯁꯦꯖꯁꯤꯁꯨ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯊꯣꯡ ꯑꯣꯏꯖꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯧꯍꯟꯕ ꯉꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯝ ꯀꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯁ꯭ꯇꯣꯜ ꯑꯃꯈꯛꯁꯨ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯄꯤꯌꯣꯔꯂꯤ ꯍꯦꯟꯃꯦꯗ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯐ ꯗꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯙꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯗꯗꯤ ꯁꯤꯒꯨꯝꯕ ꯌꯣꯟꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯣꯜ ꯑꯃꯈꯛꯁꯨ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁ꯭ꯇꯣꯜꯁꯦ ꯂꯩꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯟꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯉꯁꯤꯒꯤ ꯃꯦꯂꯥꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯇꯟꯖꯥꯗꯣ ꯍꯥꯟꯅ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯏꯆꯦꯁꯤꯡꯒꯤ ꯃꯤꯡ ꯍꯥꯟꯅ ꯈꯪꯖꯒꯦ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯉꯣꯝ ꯁꯔꯨꯕꯂꯥ ꯁꯨꯒꯨꯅꯨꯗꯒꯤ ꯑꯩꯒꯤꯅ ꯋꯥꯍꯦꯡꯕꯝ ꯁꯣꯕꯤꯀꯥ ꯁꯨꯒꯨꯅꯨꯗꯒꯤꯅꯤ ꯑꯩꯒꯤꯅ ꯊꯣꯛꯆꯣꯝ ꯑꯄꯣꯝꯕꯤ ꯗꯦꯕꯤ ꯁꯨꯒꯨꯅꯨꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯗꯤ ꯀꯗꯥꯏꯋꯥꯏꯗꯗꯤ ꯂꯩꯕꯤꯔꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯁꯨꯒꯨꯅꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯒ ꯀꯛꯆꯤꯡꯒꯤ ꯀꯩꯂꯥꯎ ꯑꯁ꯭ꯔꯝꯗ ꯂꯩ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯍꯥꯟꯅ ꯁꯨꯒꯅꯨꯗ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯟ ꯆꯦꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯁꯤꯟꯐꯝꯗꯤ ꯄꯥꯏꯕꯤꯔꯝꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯂꯩꯇꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤ ꯁꯤꯟꯐꯝꯗꯤ ꯄꯥꯏꯕꯤꯔꯒ ꯂꯩꯕꯤꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯑꯩꯈꯣꯏ ꯁꯨꯒꯅꯨꯗ ꯂꯩꯀꯥꯟꯗꯗꯤ ꯊꯕꯛꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯏꯃꯨꯡ ꯑꯗꯨꯝ ꯄꯨꯔ ꯂꯩꯕꯀꯣ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯊꯣꯛꯇꯕꯅꯤꯅꯀꯣ ꯀꯔꯤ ꯑꯋꯥꯠꯄꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯕ ꯑꯃꯅꯁꯨ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯕꯤꯌꯔꯁꯦ ꯇꯝꯕꯤꯕ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯅ ꯀꯧꯅꯥꯒꯤ ꯁꯥꯒꯦꯔꯥ ꯁꯤ ꯇꯧꯒꯦꯔꯥ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯁꯤ ꯇꯧꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩꯅꯣ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯁꯟ ꯇꯧꯕ ꯂꯥꯛꯄꯁꯤꯡꯅꯁꯨ ꯌꯣꯜꯂꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥ ꯇꯧꯕ ꯃꯐꯝ ꯕꯣꯌꯥꯝ ꯁꯪꯂꯦꯟꯗꯁꯨ ꯑꯃꯨꯛ ꯌꯣꯜꯂꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯠꯂꯦ ꯁꯤꯗꯗꯤ ꯄꯣꯠꯁꯦ ꯁꯤꯠꯇꯦ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯡ ꯈꯤꯇꯪ ꯋꯥꯠꯄ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯦ ꯑꯗꯨꯗꯗꯤ ꯂꯤꯂꯤ ꯀꯦꯝꯞꯒꯤ ꯉꯥꯛꯇꯅꯦ ꯏꯕꯣꯌꯥꯝ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯇꯧꯕꯗꯨꯗꯤꯀꯣ ꯑꯗꯨ ꯁꯤꯗꯅ ꯑꯩꯈꯣꯏꯁꯨ ꯉꯛꯑꯦ ꯁꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯌꯣꯟꯕꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣই ꯅꯍꯥꯟ ꯇꯥꯡ ꯀꯩꯅꯣꯗꯒꯤ
ꯇꯥꯡ 16 ꯅꯠꯇ꯭ꯔꯥ 16ꯗꯩ ꯇꯧꯕꯅꯦ ꯑꯗꯣ ꯂꯥꯏꯗꯤ 4-5 ꯈꯛ ꯌꯣꯜꯂꯤꯕ ꯑꯗꯣ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯦ ꯀꯛꯆꯤꯡꯗꯩ ꯁꯤꯐꯥꯎ ꯂꯨꯄꯥ 200-200ꯅꯦꯕ ꯚꯔꯥꯁꯦꯀꯣ ꯅꯣꯡꯃꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥꯁꯤꯗ ꯑꯗꯩ ꯀꯩꯒꯨꯝꯕ ꯐꯪꯗ꯭ꯔꯒꯅ ꯑꯣꯛꯇꯣ ꯆꯠꯂꯒ ꯂꯨꯄꯥ 150ꯒꯤ ꯆꯥꯡ ꯑꯗꯨꯃꯥꯏꯅ ꯇꯤꯡꯉꯦꯀꯣ ꯑꯗꯨ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦ ꯍꯧꯖꯤꯛ ꯈꯜꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯣ ꯑꯃꯁꯨꯡ ꯑꯩꯅꯁꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯐ ꯑꯦꯅꯤꯃꯦꯜ ꯁ꯭ꯇꯐ ꯇꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯔꯦꯔꯣꯝꯗꯒꯤ ꯏꯟꯗꯤꯌꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯥꯟꯅꯃꯤꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯔꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯍꯦꯟꯅ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯂꯥꯏ ꯐꯗꯕꯤ ꯃꯌꯥꯝꯁꯦ ꯁꯥꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯐꯪꯍꯟꯕꯤꯕ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯨꯝꯃꯛꯄꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯅꯧꯕ ꯆꯍꯤꯗꯤ ꯂꯥꯛꯀꯗꯧꯔꯦ ꯂꯥꯟꯗꯤ ꯇꯧꯔꯤ ꯑꯅꯧꯕ ꯆꯍꯤꯗꯤ ꯂꯥꯛꯀꯗꯧꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯑꯍꯨꯝꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤꯗ ꯏꯆꯦꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯏꯔꯝꯗꯝ ꯍꯟꯖꯤꯜꯍꯟꯕꯤꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯅꯤꯡꯉꯦ ꯁꯤ ꯄꯥꯝꯃꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯂꯥꯟꯗꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯃꯦꯁꯦꯖ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯄꯥꯝꯃꯦ ꯂꯥꯟꯗꯤ ꯄꯥꯝꯗ꯭ꯔꯦ ꯂꯥꯟ ꯂꯦꯞꯄ ꯄꯥꯝꯃꯦ ꯌꯨꯝꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯊꯣꯡ ꯑꯣꯏꯖꯔꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯒꯤ ꯅꯥꯀꯣꯡꯗꯁꯨ ꯏꯆꯦ ꯑꯍꯨꯝꯒꯤ ꯋꯥꯀꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯧꯍꯟꯕꯁꯨ ꯉꯝꯖꯒꯦ ꯑꯃꯁꯨꯡ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯀꯠꯆꯔꯤ ꯏꯆꯦꯁꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ